Sangai Festival boycott tawbagi khongjang makha sathakigani laikai da wakat mifam phambiu mairagi khongsat satpiu haina kukomi na phongdorakre miyamgi apunbu kholauna kumsigi Sangai Festival yaningdabagi khongjang mai pakpa haurakle haina Coordinating Committee on Manipur Integrity kukomi gi convener khuraijam athobana thadurokpa serol amana phongdorakle serol sina hai miyamna pamdraba Sangai Festival 2025 ki humni janba numit phawbada miyamgi asumba kholauna mai tuna President Rolenga ki nampugi thaurang mai thibagi khudam chauna uba phanglei punama silamdam asigi asumba amadi asengba pamba khunai mai pakpa amani aikhoibu kadisu nataba mioi kalup amagum kumja 2023 gi May 3 dagi ngasi phawba phangpham thokpa right punamak mattuna thamlaga miyamgi apambagi mayokta harau kumai amadi chaukhat thaurangi ni haiduna lamdam asigi miyam amata tanaramba tawdana sinkhibana Sangai Festival mai thibagi achauba maram amani handagi tanja da lebak miyamna isagi ikai kumnaba amadi phangpham thokpa right khongaunaraga tumina leigadaba khunai natte haba mayek sengna khanghan haurasi haujukti lenga asigi wakhalon amadi makhoi gi pandam mapham khangdana miyambu minamduna lengak wail sathaba manba thawong kaya asina lengak ki taw phadraba mathawni khanduna irang asi asumba wail da yumpham oiduna wathok asi loisendaba yadaba ni khanduna thabak tawdaba dawna tawri hairi Zero Sinai Handa Kitanka Asida Miam Lingjan Manarabadi Aso Taudo Wato Kayabusu Miam na Tengnaba Madi Mai Pakan Bangami Habidu Utuna Makatana Lakadoriba Matam Singdasu Sangai Festival Kaki Oba Wapam Natana Aikogi Hingbagi Right Amadi Lamda Masida Singnarapa Kudimak Handaki Matau Asigumna Sap Manana Leminaduna Miam Puna Saruyamina say Zero Sinahai Wat Horiba Sangai Festival Numit Sing November 30 Pauba Lekai Merapai Bi Ima Indo Singna Isa Isagi Lekai Miam da Wakal soy thoktanaba lebak ke ikai khumnaba amadi miyam gi phangpham thokpa right phanghandana Sangai Festival sarugya pham thokte haiba kholau laubiduna maira gi khongsat sing satpiyo amasung wakan mi phambiyo laiba singa hojik oiriba phibam asida asamba mi phamama phamlaga wakhalon hongdokna batanja laklabasu kokomi gi thomisingda I pau pibiraknaba kokomi gi maikaidagi wangang loi sing tharaktuna aikoi handaki Sangai Festival sarugya pham thokte hairibagi maram sing masa khaina khamilanaba honamina si hairi Arroybada Zero Sina Hairibana Hojukti Ekoi Makata na State ki Maikaidagi Makal Amatagi Festival Tawdringida Miyamgi Hingbagi Right Hanak Fanghanaba Honagadabani Amadi IDP Singbu Masaki Mayamda Hanjil Handuna Kundali Tahangadabani Habasida Zap Manana Lepminarasi Hairi Mayai lambi Bandh chathare matam kayagi mamangdagi hauna mayai lambi sembiyo haiba wafam lengakna tabiraktabadagi mayai lambi apunba lupna ngarangdagi hauna chatharakhiba lambi asi thingbagi khongjang ngasisu makhatana chathakhe ayo anganbadagi hauna wangoi mayang Imphal na singba mafam sinda miyoi kya thoraktuna lambi thingkhe adumoinamak Imphal mayolda leiba mayai lambi ge saruk singdadi athingba si yaukide kodamoina hairangoi thong pisum kaisam thong na singba mafam sing asidadi Bandh asigi mami ama phawba takide Adumoinamak lang Tawalgi area gidi Bandh asigi sakdam uba phangki haire NPP Manipur State Unit Machet Tarakpagi Pibamda Leide Meitei Sokadaba Wafam Khara Yet Lubagi President Gi Pham Laothokhre Haina Joy Kumarna Phongdorakre Awang Nopuk State Singi Regional Party ama oibata natana Manipur dasu MLA Taret Kaduna Lairiba National People's Party NPP Manipur gi State Unit ki oinadi machet tarpa yabagi phibamda leire party asigi atopa member khara na meitei da sokadaba wafam khara pukhalakpada madugi mayokta wangang lubagi damak NPP Manipur State Unit ki president gi pham asi sindorpa oigani haina hanagi president Yumnam Joy Kumar na phongdokhre wafam singarang NPP gi national president su oiriba Meghalaya gi chief minister Conrad K. Sangman order thoktuna NPP Manipur State Unit ki nauna thopugadaba singkhanba amadi hanagi MP Lorho S. Phojeda President Hablakhiba asiga mari lenana naurem thongda leiba party gi office da ngasi pangthokiba pawgi mifam amada phongdokhibani Yumnam Joy Kumar na makha tana hai handak party gi thopuba sing nauna sindorakliba asi hanagi thopuriba sing asida akangnaba paw amata pirambasu leite loinana kari marang gino haiba chapsana khanghalakpasu leite masigi suma thakta mikhalna chingba pangthoklaga akangnaba sana kanglon gi makhada pangthokhibasu nate handak state asida Conrad K. Sangmana laklambada party asida high command gi structure leite hana phongdoklamba dugi onataina bada chatharagliba thong asi yaning de haike mana makhata na hai awang nopoki oiba North East People's Party hana mingthongadaba regional political party ama semnabagidama handakta Delhi gi constitution
Club of India da Conrad K Sangma Prediot Mormo Kiko na chingba miyosing na laothokhre laikre masida laothokhre asigi matang dasu Manipur State Unit asidagi mihut amata sarug yana bakhangalakpuju laikide awangnopo apunbagi Regional Party haibasida tribal singi oiba haiba wahai ama sizinariba asisu indigenous haiba wahai asi onthoknabasu taksillamkhibani haike ning tambadi pirakadaba natte namduna lawgadabani haina pripak na phongdorakre 2011 da Loktak Pata leba phumsang sing mai tha kibagi taramari rak suba ningsing thoram pangthokre Loktak Pata leba yum phumsang sing mai tha kibagi ningsing thoram ngasi atawba khungang sampu khangpok ki ima Loktak lairimba singlenda o Loktak Lake Areas Fishermen Union Manipur na sinduna pangthokre kumja 2011 ki November tarama thoida sampu khangpok ta khundaduna leiriba imung manung singda Loktak Development Authority ki maikaidagi mafam asida leiriba phumsang sing ase thugairagani haiba notice thoklaba matung sahi ama phawba phadana Loktak Development Authority amadi State Force ka khusamnaduna November 15 dagi hauraga champu khangpok ki mafamda saduna leiriba phumsang sing mai thaba haukibane thodo aduda phumsang changa hena mai thakhe amadi angang singi lairik school uniform certificate nga phabada sizinunaba polam kya amasu maina tumna sakhi ngasigi ningsing kumona duga mari lenana all Loktak Lake Areas Fishermen Union Manipur gi secretary oinam rajana haike ngami singna ngalingai matamda Leraklaba mafam ase kumja 2011 gi November 15 da mai thaduna khungang ase thugai ki bani hairi awangnopo ki state singna illegal immigrant singi issue mayek singna khangbangam le haina XM biren na phongdokhre Nagaland amasung Mizoram yauna awangnopo ki state singna ngasidi illegal immigrant singi issue asina ohalakliba phibam sing mayek sengna khangbangam le madugidamak sapchaba thabak paikhatpasu haunare yumthangnariba state kya dagi hiramasigi matangda yaningdaba phongdorokpa kya su leide haina Manipur gi hanagi chief minister N Biren singna phongdokhre microblogging site X ta thagalakpa warolda N Biren makhata na hai Mizoram da changjapam lawduna leiriba Myanmar refugee singi biometric record lawba haure Manipur gi oinasu illegal immigrants singi issue asi na thaiduna thamba yaroi Manipur da NDA lenga klairingai matamda illegal immigrants sing amasung yumlo na balebak Myanmar dagi sangsilakpo refugee sing masa khangdok naba honabada yumthangnariba state kharagi lusingbani haiba singna akanba wafam phongdorokpa leike adabu ngasidi Nagaland amasung Mizoram yauna awangnopo ki state singna refugee sing natraga illegal immigrants singi wathok amadi maduna ohalagliba phibam sing khangba haubaga loinana chapchaba thabak paikhatpa haunare Mizoram da illegal immigrants sing masa khangdok naba biometric record lobagi wafam tongan ba media channel sing da phongdok narapagi matangda lusingba sina hai Manipur na ahanbo oine illegal immigrants sing masa khangdok naba honakibani adubo Manipur gi hauzik oiriba tangdolai ta daba phibam asina tumina lehalai miyeng Thaidokpa haibasi accident amani haina laurodabani mapangal leiba khutbu kharana hiramasigi matangda yengadaba miyeng adu thaidoknaba honare illegal immigrants singi core issue ase secondary issue ama oina lauduna leire Manipur da chauna singnarakliba se karino haibadu khangadabani haina phongdokhe Kurkulda IDP singna khongjang sangsenkre lengang na state asida ing tappa leire haina sangai festival pangthok labani na IDP sing suma samasa gi mayamda hanjunjarage haina IDP singna sangselakpa khongjang gi manungsanna Imphal West gi kurkul gi mandap yumfam da leiba IDP singna su makoi gi horokpham lamdamda khongjang sangsenkre khongjang adunga se yupung tarama thorom taba matamda relief camp ta leiba kangpokpi district tagi lanjelakpa meitei singna sangsenkhibani IDP singna khongjang sangsenbagi pau adu phangba Semai police ki tim ama laktuna khongjang loi sing adu relief camp ki mapal da thohandana ba akana mong da ngak sen bagi thabak lokhat ke ngasigi khongjang adu ka mari lena sapar mela da IDP amana phongdorok pada state asigi hojik lairiba phibam asida president rules ki lenga asina sangai festival pangthokpa si yaning de thawong asilega na IDP singi issue asibu na thairaga malab gi miyamna president rules ki lenga asina mahausa gi punsida hanjila le haina namthak tawna bohona bane maram asina pale balega na IDP singi awaba si yeng khudakta isa ge horofamda hanjinaba thabak paikalo haike Yelhomi Purup Singi Marakta Nakpak Tana Masin Yeknabana Kudong Saba Laudi Hana Haumina Pondorokre. Haukiba November Kungi Lungtilpung Amarom Taba Matamda Kuki Sing na Mayumakai Meitadok Piki Badagi Mayumakai Lejadraba Sing na Wana Kangduna Lading at Shanghai Festival Pangtopa Yaro Hana Haurakiba Agitation da Law and Order Ngak Nabahonaba the Manipur Police ki IGP tempting as Hangbana Nupi Nupa Kaktana Saina Kanba Masung MP Sanazawagi Gate Manung da Agitation Taubasing Sensin Ki Habagi
ꯍꯥꯏꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯒꯤ ꯒꯦꯠꯇ ꯆꯪꯂꯨꯕꯒꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯐꯦꯁꯕꯨꯛ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯗꯕ ꯀꯌꯥ ꯎꯕ ꯐꯪꯂꯦ ꯃꯁꯤꯃꯛꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯍꯨꯏꯔꯦꯝꯆꯥ ꯍꯦꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯥꯏꯖꯤꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯅꯤꯒꯒꯤ ꯃꯔꯛꯇ ꯇꯧꯅꯕ ꯊꯕꯛꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯇꯨꯅ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕꯅꯤ ꯃꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯅ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯀꯟꯈꯠꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯐꯠꯇꯕ ꯄꯣꯂꯤꯁꯤ ꯀꯌꯥꯅ ꯗꯤꯚꯥꯏꯗ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯃꯛꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯄꯨꯟꯁꯤꯟꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯁꯥꯒꯠꯂꯛꯂꯤꯕ ꯃꯔꯤꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯂꯤꯄꯨꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯠꯅꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯤꯡꯃꯤꯟꯅꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯆꯦꯠ ꯃꯀꯥꯏ ꯇꯥꯕꯒꯤ ꯊꯕꯛ ꯀꯩꯗꯧꯉꯩꯗꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯋꯤ ꯁ꯭ꯇꯦꯟ ꯗꯤꯚꯥꯏꯗꯦꯗ ꯋꯤ ꯐꯣꯜ ꯍꯥꯏꯕ ꯊꯥꯏꯅꯒꯤ ꯄ꯭ꯔꯣꯚꯥꯕ ꯑꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ ꯐꯧꯕꯣꯏ ꯃꯩ ꯊꯥꯔꯤꯕꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ LMGꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯧꯕꯨꯛꯇ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯣꯏꯁꯤꯡ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯊꯛꯇ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯊꯤꯗꯣꯛꯇꯨꯅ ꯐꯥꯔꯒ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ LMGꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ LMG ꯃꯅꯤꯄꯨꯔꯅ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯁꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯨꯟꯗꯥꯕꯤ ꯂꯧꯀꯣꯜꯗ ꯂꯧ ꯌꯩꯅꯕ ꯄꯩꯗꯨꯅ ꯊꯝꯂꯝꯕ ꯐꯧꯕꯩ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯍꯩꯕꯣꯡꯄꯣꯛꯀꯤ ꯂꯝꯁꯥꯡ ꯈꯨꯅꯧꯗꯒꯤ ꯊꯥꯡꯖꯝ ꯃꯍꯥꯕꯤꯔ ꯃꯩꯇꯩ ꯆꯍꯤ 51ꯒꯤ ꯂꯣꯏꯅꯕꯤ ꯌꯨꯝꯅꯥꯝ ꯅꯤꯡꯉꯣꯜ ꯃꯦꯝꯊꯣꯏꯒꯤ ꯏꯃꯨꯡꯗ LMGꯅ ꯂꯨꯄꯥ 5,000 ꯇꯦꯡꯕꯥꯡꯒꯤ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ LMGꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯧ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯅꯤ ꯂꯧꯐꯝꯁꯤꯡꯗ ꯎꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯦꯡ ꯑꯁꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯁꯤ LMG ꯃꯅꯤꯄꯨꯔꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤ 2023ꯒꯤ ꯃꯦ ꯊꯥꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯧ ꯎꯔꯒ ꯐꯪꯂꯛꯄ ꯐꯧ ꯆꯦꯡ ꯈꯔ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃ ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯃꯔꯥꯜꯗ ꯐꯨꯕꯗ ꯁꯤꯔꯦ ꯍꯥꯏꯔꯤ ꯃꯩꯇꯩ IDPꯁꯤꯡꯅ ꯇꯣꯔꯕꯨꯡ ꯀꯪꯕꯥꯏ ꯃꯌꯥꯗ ꯅꯧꯅ ꯏꯔꯥꯡ ꯁꯥꯒꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯩꯇꯩꯒꯤ IDPꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯇꯨꯏꯕꯣꯡ ꯀꯪꯕꯥꯏ ꯕꯐꯔ ꯖꯣꯟ ꯃꯌꯥꯗ ꯅꯧꯅ ꯏꯔꯥꯡ ꯁꯥꯒꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨ ꯊꯤꯡꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯁꯨꯡ ꯁ꯭ꯃꯣꯛ ꯁꯦꯜ ꯀꯌꯥ ꯀꯥꯞꯇꯨꯅ ꯑꯊꯤꯡꯕ ꯊꯝꯅꯕ ꯍꯣꯠꯅꯈ꯭ꯔꯕꯁꯨ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯩꯇꯩ ꯒ꯭ꯔꯨꯞ ꯈꯔꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯊꯕ ꯈꯠꯅꯕ ꯀꯥꯏꯍꯧꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯁꯥꯟꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯂꯝꯗꯝ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯁꯥꯟꯇꯤ ꯂꯥꯛꯄ ꯉꯝꯂꯣꯏ ꯍꯧꯈꯤꯕ ꯆꯍꯤ 2.5 ꯍꯦꯟꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯚꯦꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯏꯍꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈ꯭ꯔꯕꯁꯨ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯁꯤꯡꯒꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯇ꯭ꯔꯛꯆꯔ ꯑꯃꯒꯤ ꯃꯈꯥꯗ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯕ ꯍꯥꯏꯕꯁꯤꯗ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯎꯪꯈꯠꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯗꯨꯅ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕ ꯗꯥꯕꯤ ꯇꯧꯔꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟꯠꯒꯤꯗꯃꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯑꯃ ꯑꯣꯏꯔꯛꯂꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯕ ꯈꯛꯇꯗ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ